State asida Myanmar yauna palamdagi mitop changsilakliba asigi asengba khangdoknaba Manipur Legislative Assembly ki House Committee sembada Speaker T.A. Satyabratan ayaba pikre fungyar asigi MLA laisyo kaising ng asigi Assembly mifamda state asida mitop changsilakpagi oirakliba khudong chadaba singi matangda pukhatlakiba calling attention gi khanarakpa matamda House members singna amata oina yanaba puraktuna House ki committee sembada Speaker na ayaba pikibane House Committee sembada ayaba pidringaida MLA Laisyo na hiramasida calling attention pukhatladuna state asida mitop changsilakliba asida mahaki assembly constituency oiriba kamjong asi chawna awaba mayok na rehaiba yaungna wafam kaya house ta thamke calling attention adu gi paukhmoina chief minister en birena lokaina state asida mitop changlakpagi wathok asi loisinbada house ki members singi marakta unity laitrabadi ngamloi hairaduna Manipur asimioi lakh 35 rom tamak laibani Myanmar yaungna mapanlamdagi lokaina mitop changlakpadagi Manipur da demographic imbalance thokhalle haibasi Manipur gi miyoi chada humfurom na thazaraga chada nifurom di thazadre state asida mitop changlakte hairabadi thauri yanduna hatpiro haiba wafam house thamke chief minister na makha taraduna Manipur da mitop changlakpa changlaktabagi marakta clash lairabani mitop thengnagadra natraga changlakte haibagi marakta lairiba misunderstanding asi thengnagadra haibadi sidasu awaba oiri masi koknaba house asida committee ama semduna state asida mitop kaya changlaki natraga changlakte haibagi asengba adu khangdoknaba hotnasi haiba wafam thamke house ki leader oiriba chief minister na thamkiba wafam taraba tungda opposition leader Okram Ibobin angasimak house committee semsi haina fongdorakhe masigi paukumda speaker na house ki members singa ayaba lauduna house committee sembada ayaba pibada natana committee da yawgadaba member khannaba ayaba su pikre Honorable Speaker na yaragadi karigumba nogi rules ki matung ina tawira kanda House Committee ma mi manga taragi ama sema kanda fajana details 1962 gi Myanmar gi co-op to well 3 gi co-op to da madugna manam warkanda Manipur da kam sangamba 1988 ki democracy movement gi da ekhoi kaino si fajana check toroga kayam sangi ge hana kaya laira mi district state bujina khun kya hen kale karai da gi mino naga ko ki class da hong gi bodno kaya no gaise masi fajana utang ekhoi house committee ma torkanda fajana nainaragadi Manipur gi praja su bhap tani aduga lai minnari ba honorable members su bhap tarakanda ko united thengnardi